Imes Pagda Ming Tabiri Basumbu Yunam Anuradha Devi Naikono Kurumzari. Housing Maroi Bapauda. Kanini Singnaba Posa KG Maripumari Dasmik Marimanga Impal West District Police Nampaga Kray. Right to Free Education Manipura implement Tabutapani Haina United Front Manipuna Tabitauri. KK Memorial First Division Football League Ngasi Sanakiba Master YW Mai Pakray. Housing Pausanoni Bizari. Impal West District Police के SP के मेघचंद्र MPS के सुपरविजन मकादा Impal West के Deputy SP Operation अमरजीत सिंह लंबम MPS Impal West CDO की DSP Y किशोर सनमैते MPS अमदी Impal West CDO की OC Inspector P अचोबा मैते नलुसिंगबा CDO टीम अमना ngarang April के तांग अनि के निमिदांग के पुंगनी पमखाइरम ताबदा कंगलातोंबी Santipur area dagi kanini singnaba posak kezi maripumari 10 meg mari manga phare polam ase international market lupa crore ani 10 meg taruk mari rongge oikini ngasi Impal West SP ge office ta pangthopa pawgi mifam amada SP ke Megachandra na hai Kanglatongbi Santipur area da anti-social oiba posak khara leire haiba akangaba paw ama phangbadagi mafamduda CDO Impal West ke team sangsinduna patrolling satpaga loinana achat ok sangsek tobada mioi ama police ke kangbu ubadagi yum amada sensing khebadagi mafamduda sangsinduna spot verification sathabada mioi adu Sandip Limbu chahi kunthra mathoi apopolai khidraba Manbir Limbu Senapati district ki irang part 1 Dore Ghari Dagine Housing na Kangatombe Santipur Labani Haiba Kangmangamki Mahaki Masa Sek Tobada mobile phone ama Pangbagaloina Makatana Mahaki Mayum Amadi Akoibada Sek Tobada Limonge Cow Ani registration number Yaudaba Mahaki Yum Mamang the Kamlamba Eco Van Amada Yormatinake Police ki team aduna kari yawi hangbada chana thangna baseng Hawaii yansang napi yawi hana kumlaki adubu jingnabadagi hangdoktuna yengbada amuwa packet kuni thoida kanini singnaba kezi maripumari 10 meg mari mangarom lumba aina yadaba posak sing yarombadagi phagakhi tungda makatana wahang pahon chatabada mahak drug dealer ne haiba masana haiduk sakhi amadi ngarang simaki nungthinda hairiba polam sing ase changmai bazar da satuna premse kowa mioi amana pirakpadagi eco van aduda pudaga lakibne masida natna Guwahati dagi karan kowa mioi amana hairapagi matungina Impal ge bazar da chatuna bazar area dagi lupa lakh 38 lising marphumanga khongaluki hairiba kani amade khongaluba sempham sing ase karanda yahungadabani hainasu Sandip Limbuna phongdorakpaga loinana Mahak kani puthok pusan tawagi thabakse mamangda mangarak tawkhre hanesu phongdoki Paraba mioi amade polam sing makataba action lokanabagi damak Sangmai police station na sinakre hanesu Impal West SP ke Megachandra pawmising da phongdorakle Isina kamang ai ko check tawgi ge da tawda sengcha khawai ni hairu photo ngasi sida yawramiba ko yi police mayam se ko yamba bora ani da punna hapamga adumai tawraga makataba nang siang na hayo ta tum yang biu koi ke su siang ja khawai adum masa na mo me thel ngak ten ne to da hai po chang che yam na koi opium ni ana sing na po sak sing ke koi ram ni Akutpada Laitoba Atongbada Laitonba Police na Constitution of India ge Article 21A Right to Freedom and a compulsory education to all descendants of the age of 6 to 14 Mapungpana Pangthokpa ngamloi amadi wapamase state lengangna khangpham thu e haina United Front Manipuri chairman sapam samangona ngasi Manipur Press Club ta pangthokpa pawmisanga unabada phongdokre mana hai education da yaudana chakhatpa lamdamba amang oibe yaroi Manipur sakwatana India chakhale haibe yaroi Constitution of India ge Article 21A Right to Free Education Manipur da implement tawdana India pumba tawre haibe yaroi Lamdam asida missing hengalakpana sarkagi school masing hengal hangadabani masida sarkagi school sing muthatpasi
लाइबक थीबनी मरम असिना मुथतकिबा स्कूलसिंग सरकार असिना हिंगल हनगदबने फोंदोखी भारत संविधान की मथकता स्टेट सरकार लेते भारत संविधान की मथकता सेंट्रल गवर्नमेंट लेते भारत संविधान को इकाई खुना वायरसी ऑल द सिटीजन ऑफ दिस नेशन और इंडिया अदनदी संविधान की इकाई खुना को होतागदी मुथककिबा स्कूल डी एस्टैब्लिश को होता है असिनी कोई ना जे Thawal College Thawalgi NSS Unit 1, 2, Amati 3 gi Haukiba Mars ke tang kundagi numit tareni chumna satharakpa 7 days special camp ngasilation kre ngasilation bagi thoramda Thawal College ke principal O Chauba ika ke coordinator Dr. K.S. Zogendra amadi college asige dean of the students Dr. L. Ekandrazitna mathangsena athoiba mitong sing oina sarugyaki Ngasigi Lucian Manumita College Asige Associate Professor Dr. L. Devendrana Resource Person to Oina NSS the Yauriba Service High by Hiramda Sugaina Wapam Gathamki. Ziribam District Asida Ladyba Police Department so Yausang Manu Asida Section Taurank Lokapa Oina COVID-19 Matangda Miamda Henna Kangnaba Mike Publicity Chatpa Amadi Chahi Chudriba Naha Singna Gari Thawa Matamda Motor Vehicle Ek Ngaktana Chatpa Singh Fine Thian Banechingba Thabak Singh Leptana Chatari Ngasi Zirban District Veterinary Hospital Ga Kusam Naraga Kanglaicha Club Samupunbe Amadi Laiseng Club Kuningtek Laikai Ziribamna Ayuki Pung Taradage Hauna Sanda Ok Haming Singda Hida Kaptokre Masida Puna Hidak Chama Hena Kaptoke Masigi Matangda Laisem Club ke President Sangkuma Mutumna Haikibada Ngase Veterinary Hospital ka Kusabnaduna Sarsan Singh Laina Tinadage Ngaktongnaba Haiduna Kunsing Asida Hidak Kaptokpane Masida Puna Sarchan Chama Henbana Hidak Singh Ase Kaptoke Masigidama Veterinary Hospital Jiribamge Joint Director M. Mohindrobo Ngangkai Leitena Thagasari Haina Pondoki Myanmar Laibakta Democracy Pangnabage Myanmar Military ge Mayokta Satarikhiba Ihoda Myanmar Macha Ahum Nomaina Panbadeki Soktuna Mamang Thage Tang Kuntarukta Imphal ge Rems Hospital Amadi Zanas Hospital da Lying Sataduna Ladyba Makoi Ahumda BJP SD Morcha Manipur Pradesh ke Vice President Oibatanatana Autonomous District Council Sandinge Mekalda More B16 constituency ge intending candidate su Oiriba J Khongsai Amadi Maki Election Committee ge Mio Sing Yawnanga se Hospital Anida Hakthengna Chatuna Yangsan Bagaloinana Mioi Bagi Minuksi Yengduna Angamba Mating Pangkre Ngasigi Mating Pangba Aduda KSO Imphal Branch ke President Tenkomang Kibzen ge Timsu Sadugyaki Ziribam District Asigi Yamna Maru Oiriba Lambi Ama Oiriba Jiriti Pamog Road Zeti Road na Soto Bekra ge Thong Asi Yamna Patana Leiba Asida Barak Sarkanda Leiba Miyamda Yamna Kudung Sataba Kaya Singka Asi Ubadaki Amadi Miyamna Sembi Naba Haizarapadake Manipur Putty Industry Corporation Limited ke Vice Chairman K. Sarat Kumar Singhana Asang Basel Masagi Purikaudagi Putoktuna Ngasi Samjin Craig Masigi Matangda K. Sarat Kumar Singhana Haikibada Ngasi Soto Bekrage Thong Asi Mari Lainaba Authority na Sembidaba Asida Miyamgi Apamagi Matung Ina Maru Aina Barak Circle Amadi Mar Community ge Itin Inau Singe Matinga Loinana Semzabadi Haiki Thong Asi Hojik Koi Ubak Thabaki Thabak Ayambal Ushile Nasi Numisita Shoidana Koi Ubak Thabji Lushilene Kangi Kali Loinana Lamdum Masida Thong Song Magida Leba Barak Circle Magida Leba Praja Singi Kudung Sada Kudung Tim Mayamado Madu Yingba Ubudagi Hang Masigi Lambi Si Saliba Thong Asi Sem the Toronto Jabani Thong Asi Muxida Maru Mark Gi Leader Singna Koi Misi so sing leader sing Tanaraga Koina Umba Kaina Quadrant Tauruga and some of the shadow Toxerga Masi Sem Tabak Nasi Mrs. Hoyna Lusalagani Manasnent Unit Jiribangi Secretary Ramhol Mana Haikibada Ngasi Manipur Putty Industry Corporation Limited ke Vice Chairman ke Sarkumar Singhana Achang Basel Puthok Piduna Thong Asi Sembi Bagidamak Ngamkhailek Tana Thagasari Amade Mahaki Tungi Thabak Thoram Kayada Mar Community na Mating Pangani Hana Pondorki
Laikhidrabi Mahiroi and Babysana Sanugi Misigi Matangda CBI SCB Kolkata na Aroiba report Pirakala Clay Adubo Misi Asigi Matangda ZAC na CBI Kolkata ge report adu pende Maramaduna CBI na Makatana Misi Asigi Matangda investigation tawgadabani Handak tawgadariba investigation asida mamangda yaukiba mabukchel sengdaba official amata yahunba yaroi haina ZAC against the mother of Thaunawsam Babysana Chanu Thangmaiban Thau Ground ge convener and Ganeshwar ga pamisinga unabada phongdokre Ganeshwari na makatana phongdokibada Babysana ge khujinda paklamba AB blood group da chanba mihatpa adu puthokadabane that on a circumstance evidence the witness ke value darkar oide maru oide badi material evidence aduni material evidence adudi AB blood group ke mihatpa adu puthokpani haiki Mahana Makatana High Standard Robert School ge boarding bo Manipur Shops and Establishment Act 1972 ge makada registered toba asi sanaba yadaba phamne medical second opinion pibada crime scene visit tawraga wakhalna sagatpa report piba yaroi atoba wafam amana Manipur Shops and Establishment Act aranba ekta based tawraga obtainment of suicide piba yaba punishment ge ek adu Loktolamba asi CBI SCB Kolkata gi kari interest no masi ekta lana chalaiba boarding bo achamba oina puthokliba asi CBI SCB Kolkata na kari kanaba phangbagino haina hangli loinana punambak asina maram oidaga CBI SCB Kolkata na Manipur gi praja singba apangmani haina khanbagi mami chawna tari maram aduna CBI na thuba matamda amuk hana misi asige matangda investigation chathagadabni haiki akoi integrity leiba honesty leiba masung nupi khunai bu siba adi achumba gi criminal singbu dandi piba ngamkraba dumba mangchen chengba timgi dumbo officer singna thijingadabani haibasini ana ekoina thajaramba CBI na paire sodana maki ekoi Babysana gi justice phangani haibadu madu ona taina boina thokre aduna ekoina CBI gi India gi CBI gi mapamda su koina thamjari madudi amuk makata na thuba matamda asugumlaba investigation na se chathana bagida makta haiba Kolkata Crime Branch tasu koi mateng pangbina bahajari ngasi ZAC na sinduna pangthokiba mifam adada Manipur kanba ima lob amkil na tingbasu sarugya ki haide Department of Social Welfare Government of Manipur ge Manager Women Helpline G Rabi Sharma na thorakpa tirona mage matungina toll free oiba Women Helpline number 181 asi housing technical problem leibana maram oidaga matau tawdabana helpline asage thabak thorom tawbada apanba ayetpa thondana ningthina mathau tongnabagidama mobile number 7005776144 da oina contact toranga bakhangalakli BJYM Manipur Pradesh amadi ex-servicemen cell BJP Manipur Pradesh ka kusamnaduna lamdam asida leiriba ex-servicemen singi loinabi oiramba mapuraba lekhidraba Lukrabi Singda Kudol Tamduna Ikai Kunava Utkre Mamantagi Tam Kulumdoidaki Chatarkiba ex-servicemen singi loinabi oiramba Lukrabi singi yum the Satuna Kudon Tambage Thoramp ngasi Lucian Baginumita ex-servicemen cell BJP Manipur Pradesh ke convener L Rameshu Singha BJYM Manipur Pradesh ke secretary Ram Krishna Akoisam ex-servicemen cell BJP Manipur Pradesh co-convener Ibungona Chingba Masangnaiba BJYM amadi ex-servicemen cell ke Miyokyasu Sarugya ke haide Transgender Singbo Miamda Lana Uhanaba Honaba Amadi Makoigi Menk Lana Sisinaba Asitopio Haida All Manipur Nupi Mambi Association Amanage Secretary Chantana Pondokre Ngasi Manipur Press Club da Pangtopa Pamisanga Unabada Mahana High Trans Community Su Nataba Lupna Tabaka Tawbada Transgender Hyper Community Asipak Bigano Makoigi Tamak Apaba Tabak Taropade Taganingani Adubu Karigumba Kanda Asunba Community Karakauduna Kangdaba Topita Media da Wangangan Bana Miamna Lana Ukegani Pondoke. Asunba Zaga to pick up Tauraga, one vulnerability to pick up Tauraga, Adugumba community to Kauraga, place the intellect on level. Aduga community since the orientation P. Deba, praise the Wangangam data.
aduga mayamna akhangba mayana khabar par kanda jedi na santana sumai hai kre kaya lale no hi no insult ta udu moina adugi do amu channelize ta ura narrative sama putho ga adugi da mangda transgender suppress ta uri oppress ta uri society na nongnari insult ta uri na akhoi sa musijina raga they write a report, they write a proposal, take out lot of money and then misuse the community. And we wanted to put a full stop of these narratives, exploited narratives at the time. Corona vaccine ki dose growth tarit hena Indian puthopangam le haire Union Health Minister na haikibada hauki bapum kunmari da corona vaccine ki dose growth kumari la kuntra amasung lisang marpuda raundoi hena kapkre haire Lebak asida COVID-19 ki case hauki bapum kunmari da active case lisang marpuma pan lakhi mioi lak tara mangana na bapaki mioi jatre ka tara mari sekhi mioi lak tara lisang Nipu tarukna test ke haina Indian Council of Medical Research ke cherola mana phungdoragli Militant singna hingsa thadok laga atma nirbar Assam sengapada yausana Prime Minister Narendra Modi na haikre state adu da matam chupagi oina santi laina ba NDA government na thabak paikhatli wafam singa se Prime Minister Modi na Tamilpur da pangthopa rally amada wangang wada phungdokhibani Assam da Congress government leading da hingsa ge thabak amade bomna action satabakya lekhi Assam accord po thabak ta onthobagi maramsu Prime Minister Modi na panki Houseti state aduda santi chawkatharang amaga nuksinana leminabagi saktam ore haiki Housek sanabagi pauda District Sport Association DSA Kaksana Sinduna Association Sige Playground Chathariba 18KK Memorial First Division Football League 2021 ge ngasi sanakiba Ahanba ground game match draw sitkre match asida DYA ilang kampongpi amadi IFA iringbana sanabada piba matangi manungda team animangna panjan amata sanaba ngamdabadagi draw satkibani legacy ge ngasi sanakiba ani suba ground ge match tana YWU kaksingna KMSWC karpo panjan ahum amada maithiba pekhi My Palawa team YWU gi pansan ahumak Napin Chandrana match ke minute taranipan hum doi amade marfu doi jasan ki KMSW shige pansan tuna MD Nusarana minute nipuma pancha padasan kibane Hausik arabada mareba pau amane bizari Kanini Singnaba Posa KG Manipuri Dasmik Marimanga Impal West District Police na phagakre Right to free education Manipura implement tawgadabani haina United Front Manipurna tabitauri KK Memorial First Division Football League ngasi sanakiba match ta YWU mai pakre Image pawdang ngasi de matang sida loijare meng tabiri besungwa amukana kurumjare